Heirang Leirang channel na mayamgidamakta pujaragliba Phungga Wari asi channel asigi Phungga Wari bu leptana tabiriba Heirang Goithongdagi aikhoi maru Potshangbam Lamnganbi na ibirakpani hauzik mayamgi mafamda khudol tamjari Phungga Wari Ekaikhumnaba Dhiras kauba ningthawama Hirayai hairiba lamsida palami Dhiras ningthau masa adu napal tana yomlami Mahakna ushitpa mi ama phauba hek leiramde Mahaki Maharani aduda phau tathi tawoina ngang saiba kaya taurami Ningthau Dhiras ka hek thengnakiba mipum khudingmakna ningthaubu yamna hainaramde Nongmadi ningthauna konung manungda sum laisilakpa asi masa adu yamna aphak aphai chale aduna konungi mapanda koithoklabadi magi aphak aphai chaliba adu phakhiba yai haina khalami ningthau Dhiras mahaki manai ahum mariga loinana sagol tonglaga hirayai sin thungna koirami asum koina chatpada ningthau Dhiras ising yamna khawranglami ising khawrangba adu khangba ngamdabadagi ningthau Dhiras magi manai singduga loinana yumamada sagol sing adubu thausilami yum adugi sumang yaurabada makhoi sagol adudagi kumtharami ningthau Dhiras ki manai amana khon khara wauna yum adugi mi kaurami yum asibu kana kana leibage ahingba mi oirabasu asiba mi oirabasu amata thoglau aduga sanagi khuzaida aruba manam nungsiba ising haptuna puthoraktuna aikhoigi ikhongda khurumlaga katlu asumna hanna lauraba asida yumadudagi leisabi ama tholaktuna asumna haidai waraktaba kana kanano swaida kwaktawna khonglibasibu nungsa sabane manayamana amuk haidai he chinthibi nang nangangliba wangang adu kanadano leiribasi iningthawni hirayai asigi ningthau Dhiras ni khangu nupi asina amuk haidai o asiba ningthausi oire o aidi ningthawaina ubadi lairedana tumit oina phau hek ude leisabi asigi wahai sida ningthau Dhiras sauraduna asumna haidai he Ekaikhumndabi laibaki ningthauda karamba lonchat chatkani kari wahai haigani khangdabi nangna nganglidugi chairakti siba asina oigani chatlu ising adu hana purakho khawrangbana khangba ngamdre leisabi asina maduda asumna khumlai aibu Ekaikhumnadaba meidadi phana ningthau oidunasu angam mathau oidunasu aidi Ekaikhumnaba ngamloi aibu wangang sangang haitabi thaugalon khangdabi tahale aduga nangi nanai singdi thaugalon khangbra mi amada karamba wahai wata sijinnagani haiba khangdriba asini nanai singna wahai wata athiba haibadana karisu haidraga prajabuna wahai amata phauba iningtamna haibada athingba piba praja ikhoi leibagi ningthauna hak leibani haibasi khangdrabra handakti ningthau Dhiras saubana mai haure aduga asumna khon khara kanna haire kaidauri inaisa imungda changduna ising khara hana puthorau aduga nupi asibuna sagol sina selhanduna hatkadawani manayamana imungda changkhiduna khuzai amada ising puthorai aduga ningthauda pirami ningthau Dhiras ising khuzai adu lauraga pena ising adu thaksile ningthau Dhirasna ising thaklingaida leisabi aduna ningthaugi mamaida matin sisili aduga khakna noktuna hairei nangna aigi imaga ipagabu nangi mayokta lei haibagi damak ngammi haibagi matagum hatkiba natra aina siramdagi matam asida nangi namaida tin sisilibasi ima ipagi laman khumlibani miyoibana kiribase asiba haibaduni sigani kibana miyoibana tona hingbiganu leisabi asigi matau asida ningthau Dhirasna mana thaklamliba khuzai adu sauna
ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯠꯂꯤꯕ ꯐꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯀꯟꯅ ꯀꯤꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯐꯤꯖꯤꯟ ꯑꯃꯅ ꯅꯤꯡꯊꯧ ꯙꯤꯔꯖꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯔꯦ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯀꯟꯅ ꯆꯦꯜꯂꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯜꯂꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯃꯇꯠ ꯃꯇꯠ ꯇꯠꯄꯗꯒꯤ ꯆꯩꯅꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ ꯅꯤꯡꯊꯧ ꯙꯤꯔꯖꯅ ꯍꯤꯔꯥꯌꯥꯏꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯀꯩꯊꯦꯜ ꯌꯧꯔꯛꯂꯕꯗ ꯃꯋꯨꯟ ꯃꯇꯠ ꯃꯇꯠ ꯇꯠꯂꯕꯤ ꯁꯔꯨ ꯈꯔ ꯈꯔ ꯎꯔꯕ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯪꯊꯣꯛꯂꯝꯂꯒ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯥꯊꯤꯅ ꯍꯥꯠꯈ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯙꯤꯔꯖ ꯃꯊꯃꯣꯏꯗꯨ ꯏꯄꯦꯟ ꯄꯦꯟꯖꯔꯝꯗꯦ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯥꯗꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯤꯗꯗꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅꯁꯨ ꯑꯉꯝ ꯑꯊꯧ ꯐꯅ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯗꯨꯅꯇ ꯂꯩꯔꯦ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯑꯁꯤ ꯈꯪꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯙꯤꯔꯖ ꯀꯟꯅ ꯈꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩ ꯍꯤꯔꯥꯌꯥꯏꯒꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯋꯥꯍꯩ ꯃꯤꯑꯣꯏꯕꯅ ꯀꯤꯔꯤꯕꯁꯤ ꯑꯁꯤꯕꯅꯤ ꯁꯤꯒꯅꯤ ꯀꯤꯕꯅ ꯃꯤꯑꯣꯏꯕꯅ ꯇꯣꯟꯅ ꯍꯤꯡꯕꯤꯒꯅꯨ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯙꯤꯔꯖ ꯂꯩꯁꯥꯕꯤ ꯑꯗꯨꯕు ꯍꯥꯠꯂꯨꯕ ꯅꯨꯃꯤꯠꯇꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯇꯨꯝꯒꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯁꯥꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯃꯛꯇ ꯅꯩꯅꯗꯨꯅ ꯂꯩꯕꯅ ꯅꯤꯡꯊꯧ ꯙꯤꯔꯖꯀꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪ ꯑꯁꯤ ꯅꯩꯅꯔꯛꯄꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯙꯤꯔꯖꯅ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯁꯤꯕꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯒ ꯃꯅꯥꯏ ꯃꯁꯟ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯥꯏꯅꯤꯡꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯙꯤꯔꯖ ꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯕꯗ ꯈꯨꯔꯨꯝꯗꯨꯅ ꯃꯥꯅ ꯅꯩꯅꯔꯤꯕ ꯋꯥꯐꯝ ꯑꯍꯨꯝ ꯑꯗꯨ ꯇꯝꯗꯨꯅ ꯋꯥꯐꯝ ꯑꯍꯨꯝ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯂꯥꯏꯅꯤꯡꯕꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏ ꯃꯁꯥꯅ ꯃꯁꯥꯗ ꯄꯤꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯅꯅꯕ ꯂꯝꯕꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯗ ꯑꯔꯣꯟꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯌꯨꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯇꯥꯎ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯙꯤꯔꯖ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ ꯙꯤꯔꯖ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯗ ꯑꯔꯣꯟꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗ ꯃꯤꯒꯤ ꯌꯨꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯐꯛꯂꯥꯡꯗ ꯃꯁꯥ ꯑꯗꯨ ꯅꯞꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧ ꯙꯤꯔꯖ ꯂꯥꯏꯅꯤꯡꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯅꯤꯡꯊꯧ ꯙꯤꯔꯖ ꯎꯕꯗ ꯂꯥꯏꯅꯤꯡꯕꯅ ꯍꯥꯏꯔꯛꯏ ꯐꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯅꯤꯡꯊꯧ ꯙꯤꯔꯖꯅ ꯈꯨꯝꯂꯛꯏ ꯐꯪꯂꯦ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯑꯣꯏꯅ ꯐꯥꯎꯕ ꯍꯦꯛ ꯎꯗꯦ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯥꯔꯊ ꯈꯪꯂꯦ ꯃꯁꯤꯒꯤ ꯑꯥꯔꯊ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯏ ꯋꯥꯐꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯒ ꯏꯁꯥꯒꯤ ꯑꯄꯥꯝꯕꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯑꯁꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯑꯄꯤꯛꯄ ꯖꯤꯕ ꯑꯣꯏꯅ ꯐꯥꯎꯕ ꯄꯣꯛꯄꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕꯁꯤ ꯏꯋꯥ ꯂꯧꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯕ ꯃꯤꯅ ꯇꯧꯕ ꯐꯠꯇꯕ ꯊꯕꯛꯇ ꯀꯔꯤ ꯑꯃꯠꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯗ꯭ꯔꯤꯕ ꯑꯩꯁꯦ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕꯅꯤ ꯑꯁꯤꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯛ ꯈꯥ ꯑꯣꯜꯂꯦ ꯍꯥꯏꯔꯤꯕꯅꯤ ꯂꯥꯏꯅꯤꯡꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ
ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯒꯤꯗꯃꯛ ꯀꯩꯊꯦꯜꯗ ꯑꯔꯣꯟꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯣꯟꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯂꯥꯏꯅꯤꯡꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯙꯤꯔꯖ ꯑꯔꯣꯟꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯀꯅꯥ ꯈꯪꯍꯟꯗ ꯀꯩꯊꯦꯜ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯏ ꯐꯥꯎ ꯌꯥꯎꯅ ꯃꯥꯒꯤ ꯐꯠꯇꯕꯁꯤꯡꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯋꯥꯔꯤ ꯁꯥꯅꯕꯅ ꯀꯩꯊꯦꯜ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯙꯤꯔꯖ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯅ ꯅꯤꯡꯊꯧ ꯙꯤꯔꯖꯇ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯂꯕ꯭ꯔꯥ?" ꯃꯗꯨꯗ ꯅꯤꯡꯊꯧ ꯙꯤꯔꯖꯅ ꯈꯨꯝꯂꯛꯏ, "ꯐꯪꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯩꯒꯤꯅ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯤꯗ ꯐꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅꯁꯨ ꯑꯉꯝ ꯑꯊꯧ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯀꯅꯥꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯂꯨꯔꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯅꯠꯇꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯤꯛꯄ ꯆꯥꯎꯕ ꯈꯦꯠꯅꯕꯒꯤ ꯋꯥꯇꯅꯤ, ꯃꯥꯒꯤ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯃꯃꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜ ꯈꯟꯊꯕ ꯍꯩꯇꯕ ꯅꯤꯡꯊꯧ ꯑꯩꯒꯨꯝꯕ ꯀꯌꯥꯅ ꯑꯄꯤꯛꯄ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯦ꯫ ꯑꯄꯤꯛꯄ ꯂꯩꯇ꯭ꯔꯕ ꯑꯆꯧꯕ ꯂꯩꯕ ꯌꯥꯔꯣꯏ꯫ ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯃꯠꯇꯅꯤ꯫ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯗꯕꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯤꯕꯁꯦ ꯑꯇꯣꯞꯄ ꯑꯃꯗꯁꯨ ꯅꯠꯇꯦ, ꯏꯁꯥꯗ ꯑꯗꯨꯃꯛ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯩꯒꯤꯅ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯅ ꯀꯤꯅꯔꯤꯕ ꯍꯥꯏꯕꯁꯤ ꯑꯁꯤꯕ ꯑꯁꯤꯅꯤ꯫ ꯁꯤꯒꯅꯤ ꯀꯤꯕꯅ ꯃꯤꯑꯣꯏꯕꯅ ꯇꯣꯅ ꯍꯤꯡꯕꯤꯒꯅꯨ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯤꯑꯣꯏꯕꯅ ꯐꯅ ꯇꯧꯅꯤꯡꯂꯕꯁꯨ, ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ, ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ, ꯐꯠꯇ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯁꯤꯕ ꯀꯤꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯕꯁꯨ ꯁꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯋꯥꯈꯜ ꯈꯟꯕ ꯃꯤꯇꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯒꯗꯧꯕ ꯑꯗꯨꯒꯤ ꯃꯤꯄꯥꯏꯕ ꯂꯩꯇꯅ ꯅꯤꯡꯇꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕꯅ ꯅꯤꯡꯊꯧ ꯙꯤꯔꯖꯇ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯂꯕ꯭ꯔꯥ?" ꯅꯤꯡꯊꯧ ꯙꯤꯔꯖꯅ ꯃꯁꯤꯗ ꯈꯨꯝꯂꯛꯏ, "ꯈꯪꯖꯔꯦ ꯑꯩꯍꯥꯛ, ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯉꯝꯕ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯁꯤꯕꯕꯨ ꯀꯤꯗꯅ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯑꯃꯠꯇ ꯊꯤꯗꯅ ꯃꯤꯆꯪ ꯁꯪꯒ ꯌꯦꯡꯗꯅ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯋꯥꯌꯦꯜ ꯅꯤꯡꯊꯤꯅ ꯆꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕ ꯂꯨꯆꯤꯡꯕꯒꯤ ꯋꯥꯍꯟꯊꯣꯛꯅꯤ ꯃꯁꯤꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯙꯤꯔꯖ ꯃꯤꯆꯪ ꯁꯪꯒ ꯌꯦꯡꯗꯅ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥ ꯉꯥꯡꯗꯕ ꯏꯪ ꯇꯞꯄ ꯊꯧꯖꯥꯜ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯍꯤꯔꯥꯌꯥꯏ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯕꯁꯨ ꯅꯤꯡꯊꯧ ꯙꯤꯔꯖꯀꯤ ꯍꯥꯟꯅ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯙꯤꯔꯖꯄꯨ ꯏꯁꯣꯔꯒꯨꯝꯅ ꯈꯟꯅꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫